Sri Sri Gaurasandra Nama Purbasramda Aikoi Kwagi Irekta Tinbiramba Aikoigi Inaunupa Kumuksam Megasandra Singana Manung Matam Sadana Masagi Anaba Madugi Imung Manung Kwaiki Bipu Thadok Lamlaga Haukibatang Mapan Thanipan Lisingani Kunmanga Ing Tawangi Taramngani Pan Batang Janamita Sri Guru Kripadagi Ves Olaga Sri Krishna Chaitanya Murli Das Haiban Nam Pangjaduna Vrindavan Prapti Oikray Lakliba Tang Kunitoi Thanipan Lisingani Kunmanga Ing Tawangi Kunmapan Ba Irai Numita Laikhidrabagi Srada Din Thok Lay Numit Ashida Ngamza Bahai Lay Kharana Sri Harigi Saranda Hari Sankritan Galonina Kachagani Tauramashida Brahman Vaishnav Ahalaman Marup Mapangamadi Inaw Nupaga Tinabiramba Aikuina di Khangja Haudraba Marup Mapiza Kudingna Inaw Nupagi Aruiba Tauram Pangtok Sabashida Saruk Yabiranaba Norungna Paujel Pizari Paujanjari Basing Kumuksam Ingo Singha Mayamba Kumuksam Ongbi Santi Devi Mataima Kumuksam Ongbi Somala Devi Srada Mini Mapam Kaksing Kunau Tingnam Bokul Laikai Kurumjari SKTV ki Manipur Pabu Yengbiri Bapum the Mokpo Kundrakpom SANATOMBI Taram Nokjari Ahanbada Maruibe Pau Manipur de PR Tamlak Padagi Security Force the Tongan Ba Kutsukulai Lising Ahumgi Matakta Fagat Pangamle Hainam Manipur ki Governor Ajay Kumar Ballana Fongdokre Politics haibasi democracy ki machat amani adubu awa ana tarakpa matamda miyoibagi minungsina hana mang thagadabani haina hanagi minister TH Bisojit na fongdokre FMR logko kiba firep handok naba amadi border fencing ki thabak lep nabagi matangda UNC nangasi Manipur ki governor ga unaduna warisanakre amasong Upspagi marumda miyoi kayagi thawai amadi nupi kayagi ijat Hongoi na ba pamli bagi haina amukogi president Nando Luwangna center da wahang tawrakli Haujik pau sandok na pijari Manipur da president rule thamlak padagi haujik faubada Security Force na nongmay yaw na tongan ba kutsukulay lising ahumgi matakta fagat pangamle haina Manipur gi Governor Ajay Kumar Ballana fongdokre wafam masi Manipur laingak na sinduna pangtok pa humbudra mapan suba India gi Independence Day gi thauramda fongdokibani ahanba Manipur Rifles ki parade ground da pangtok pa thauram adu Governor Ajay Kumar Ballana India gi machu ahumgi firal chingkatuna hogdoke Mahiroi Singh Yaungna NCC amadi tongan ba Security Force ki apunba contingent kuntraga humdoigi Mars Part Parade su Governor na salami oki tungda mathauning thina tawbagi damak retired MPS officer ama IPS ama yaungna makoi taragani thoida manapi duna pukning thaugatki athoiba mitunglen gi warol piraduna Governor Ajay Kumar Ballana hai state amadi Central Government na tongan ba CSO amadi miyam ga loinana hotnabadagi state asida tangdulay taba fibamda hanjilak pa hore adubu mapungfana mahusagi tangdulay taba fibamda hanjilak na naba tongan ba thabak kaya paikhatpagi tangay fadaba lay hairi Mahakna makata na hai haukiba tha taruk asida yamlaba drug kaya su fabangam kibaga loinana miyamdagi ain gi wangmada nam haduna sel khaivagi thogdoka mari lenena miyoi chamri henasu fare miyamnasu khetnabagi wakal thadoktuna amatta oina nungsi chanana hingminnaba hotnabada mateng pangbiu haina fongdoki amaromda PR lengak asina paikhalakiba thabak thauram sing amamamtang oina panduna singthaki Anglo Manipur Warda Thauna Fanalan Thengna Kiba Manipur gi athauba singbusu Ajay Kumar Ballana ikai khumnaba utpa fongdoki amadi kumja lising amaga chamapan supna mari amadi lising amaga chamapan kuntraga mapan gi nupi lan ningsing duna lamdam masigi nupi singbu awangba thakta ikai khumnaba utki
On this historic occasion, the 79th Independence Day, the triumph of our forefathers laid the foundation of this great nation that we are privileged to call our motherland. The Anglo-Manipur War of 1891 is a testament to the valor and resolve of our people. Even in the face of overwhelming odds, Pauna Brajbashi, Bir Tikendrajit, Thangal Journal, and the valiant fighters of Manipur stood firm, refusing to bow before tyranny. Their courage and tragic sacrifices that followed will forever remain etched in our hearts as a symbol of resistance and patriotism. In the pages of history, be it the Anglo-Manipur War of 1891 or the first Nupilal of 1904 or the second Nupilal of 1939, Manipur has been a stronghold of resistance, a symbol of bravery and an inspiration to the entire nation. The contributions of Manipuri women, in particular in defying British oppression, continue to inspire generations as a symbol of women empowerment. In Manipuri, Manipurgi Ningol Singi, Thaunabu, Aina Avangba, Thakta Ikai Kumanjai. District Administration Imphal East na sinduna Humbudra Mapan Rak Suba Independence Day Thauram ngarang porong patalaiba DC Complex ta pangthokre India ki National Anthem saktuna hogdokiba thauram aduda District asige Deputy Commissioner Dr. Nivedita Laren Lakpamna India ki machu ahum ki feral chingkhat ki loinana parade contingent singsu yangsen ki thauram ki manung channa District Administration na pangthokiba Hargar Tiranga campaign da sarukya kiba Lanai Miyoi Organization amadi Rangoli amasung Rakhi Sem Sabagi Athoi Ahenda Makok Mathang Tarabasing Certificate na chingba yentoktuna ikai kumnaba utki. Thauram aduda District asigi Additional Deputy Commissioner Dr. N. Johnson, Jila Parisad ki Chairperson Pangabam December amadi Atay Maru Oiba Miyoi Kayasu sarukya ki. Infal Ring Road, Hayana Amusal, Locatari, Infal Ring Road, Kimakada, Infal East District, Oina, 3.5 kilometers is Sava Luzare, Lambi Ina Gated, Ransu, 3.5 kilometers Sava Luzare. Masida Luna, Apoina visit, Lambi Haganabadi Namita, rigid pavement, Hayana Amal Locatari. Masida 163.209 kilometers, Infal East District, Bakada, Masita Kachari. Kanada Bajagasina, Haina, Kurai, Wanghai, Yaisu, Hongzum Kaya, Masibada, Masin, Vigipement set of Pakatari, Vigipement Silla, Matunda, the Sing Road Extension, Toraga, Sing Ichawi, Labi Kaiba, Nuaitaba, Prazasin, Lagi, Handaba. Ngarang Bisnupur District ki oinasu District Administration Bisnupur na sinduna New Mini Secretariat Complex da Humbudra Mapan Suba Independence Day Celebration English ngani kunga mga pangthokre thauram aduda DC Bisnupur Puja Ilangbam na India gi machu ahum gi firal chingkatuna paihanke thauram aduda CDO gi DSP D Robinson na Parade Commander oina sarukyaduna District Police Bisnupur BDF Band Party Female Home Guard Angalwadi, Navodaya Bijalaya School, Bisnupur, Ningthokong Higher Secondary School, Oinam Higher Secondary School, NCC Cadets ki troop sing yauna tongan ba contingent taraga tarukna mass part chatuna piba salami salute puja ilangbam na okay. Thaurum ki saruk ama oina Indian Red Cross Society Bisnupur District Branch ki maikei ki saruk ya ki basingda First Aid Life Saving Techniques sing utki yumnam kunau cultural truth na dol jolom amadi CRPF ki Nipan Suba Battalion na Laipak ning bagi jagoi isay utuna ayeng basingi pukning chingsin ki saruk ya ki ba troop singda citation amadi sel gi manapi tuna pukning thawat ki loina na district asida laiba tongan ba loisang singda mathaw tawriba Khangal aba miyoy singda Certificate of Commendation piduna ikay kumnaba utki. At present, our district has 45 relief camps providing shelter to a total of 9,747 people. Among them are 2,342 school-going children whose education remains a priority. Under the permanent housing schemes, 38 beneficiaries have already received the first installment. To ensure physical and mental well-being of our people, we are conducting sports and recreational programs. So far, 307 IDPs have been trained by 6 sports associations and academies in our districts. The relief camps are linked with Angalwadi centers, ensuring essential support for children.
Jiribam District Tasu India gi Humbudra Mapan Lak Suba Independence Day gi Thauram Jiribam Higher Secondary School ground da ngarang mapung fana pangthokre DC Krishna Kumar na India gi machu ahum gi firal chingkatuna saruk kya ki basingna National Anthem Saki Thauram aduga mari lenana DC na parade contingent sing Yengsin Kibagalunana SDPO Jiribam Nur Kamal Sekna Kaman Tauba Mars Part contingent ki salute oki punna contingent taraganitoina sarukya ki Moirangi sub-divisional office tasu SDO Moirang na sinduna Humbudra Mapan Suba Independence Day celebration English nganikun ga mga thauram ngarang pangtokre thauram adu sarukya ki ba miyamna laipaki isai sak pagaloina na SDO Moirang CH Somarendro na laipak asigi machu ahum gi firal paihanduna Independence Day celebration pangthoki Amaromda Bisnupur District ki Nambol da Laiba Sub-Divisional Office tasu SDO Nambol na sinduna Humbudra Mapan Suba Independence Day celebration English nganikun ga mga thauram ngarang pangthokre thauram adu da sarukya ki ba miyamna laipaki isai sak pagaloina na SDO BDO Nambol Tongbram Syam Kumar na laipak asigi machu ahum gi firal maningtamna pahenki Kakching District tasu laipak asigi Humbudra Mapan Lak Suba Independence Day gi thauram ngarang Kakching Turel Wangba da laiba District Sport Association DSA ground da pangthokre Kakching District ki Deputy Commissioner Rohit Ananda National Flag chingkatuna thauram adu da sarukya ki basing National Anthem sakhi Athingba kayagi marakta akanba security ki checksin thauranga loinana laipak asigi Humbudra Mapan Suba Independence Day gi thauram Thaubal District ki oinasu District Administration Thaubal da sinduna District Headquarter gi Mini Secretariat ta pangthokre thauram asida District asigi Deputy Commissioner Hanan Kamaina Jati asigi machu ahum gi firal paihanki masigi tungda Thaubal District Police ki SDPO Thaubal oinam Ajit Singh MPS na Parade Commander oina luchingba Maspat Contingent Singhi Salami Deputy Commissioner na OK Thauram loiselakpaga mari lena na pangtokpa Maspata makok bathang takraba Contingent Singh Cultural Troupe amasung District asige tongan ba department ta thabak tawriba mathaw masak khangbalenga ki thabak paiba miyoy yangkai marida manamathum amasung appreciation certificate piduna ikai khumnaki Tengnopal District ki More dasu mga suba Assam Rifles Integrated Check Post More Ministry of Home Affairs ki Land Port Authority of India na punna senduna Humbudra Mapan Suba Independence Day gi thauram ngarang Assam Rifles ki kun 26 sector gi DIG Brigadier Rovin Chatterjee na luchingduna pangthokre thauram adu naha oiribasing amata oibagi wakhalonda yumfam oiraga laipak ningba amadi furup maselgi marakta nungsi chana na leinabagi pandamda pangthoki ngarangi thauram aduda ICP Moregi stakeholder sing local civil society organization sing Moregi trade union sing amadi school singi mahairoi singna nungai na sarukya ki school manga dagi sarukya ki ba maspat contingent gi salami okiba Tamil Sangam Moregi Nat ki oiba jagoina thauram adu mapung fahan ki Jehovah Jireh Children Home Band amadi mga suba Assam Rifles ki Jat Band na laipak ningbagi isay kayana hena mapung fahan ki British loiram lainga ki makhada India na minai oina lairam badagi ning tamba fangkiba numit ki chahi Humbudra Mapan Suba ning sing common Manipur People's Party gi mayai loisangda athobusingi mafamda haikat laikat tawbugi thoram pangthokre thoram aduda MPP gi President S Broden Working President Dr. S Ibomcha Singh General Secretary Administration Dr. K Muktasana General Secretary Organization K H Sarat Chandra Lomi Loop ki Chairman A Beli Amadi Chanura Marup ki President and Menaka Chanu loinena party gi luchingba kayaga loinena laikhidraba athobusingi mafamda haikat laikat tamduna pangthokki
ngasi faubasida center laingakna simatangdi tauragadi waroisin ama puraknabagi lambi ama leigani haibasima taurakpa mitna na uba fangdri haujik aikoi khut thokna de haibagi wa kaktani furup amagi area da changba yadri haina BJP Manipur Pradesh ki spokesperson Elangbam Johnson na phongdokre wafam asi ngarang kaisamthong Elangbam laikai da laiba Johnson gi yumda pangthokiba Laipak asigi humbudra mapan suba Independence Day gi thauramda phongdokibani Elangbam Johnson na makata na hai chahi ani helaklaba Manipur gi irang asida laipak asigi mapi mapani haina leiriba Prime Minister Narendra Modi na state asigi ima iben CSO Singh amadi hanagi Chief Minister Fauba unakkidaba haibasi Manipur gi miyam gi apambagi mayoktani chahi lising ani henbagi puari leiraklaba Manipur gi apunbagi Saktamda kaihandana nakal anina wari sanaba haubaduni yamna maru oiribasi madu hauraba matamda soidanamaki Manipurda hanagi fibamda hanjinba ngamgani Juji paliba sendergi lengakda hena puning chingchinghanbudi Manipurgi oiba sugumba koi wafam ama leibisida asi faubada koi tasengna meng hek ubada simatangdi tawragadi koi warosin ama puraknabagi lambi da tawi haibisino tasengna hek uba phangdaba koi lebak sigi mapi mapane na leiba sigi modina koi landam sigi chatpa ima ibel sing adagi CSO sing leader sing koi maitai khakdagi natabada nagagi leader sing su khangde kuki leader sing su khangde ngasi phauba unadaba adagi mathakta koi mamangda koi leramba honorable CM phauba koi unahandaba masimang koi Manipur miyamna pambagi mayoktani koi gi tampaki CSO sing adagi leiriba sing CSO sing maruina kuki CSO sing leiriba sing asina su अकोई वारोसिन नमक पुरक मतमदा अकोई मणिपुर की चाही लिसिंग अनि हेना आइब पुवारी लेरग लाखलब अकोई लमदम सिगी सक्तम सिदति हिरम मतदा काइब यादब मणिपुर हाइब मपुंग सिदा यानब अदुगुबगी लंबी अमदा अकोई नाकलनि मुक्ना Politics haibasi democracy ki machat amani adubu awa ana tarakpa matamda miyoibagi minungsina hana mang thagadabani haina hanagi minister TH Bisojit na phongdokre ngarang MLA TH Bisojit na Thaubal district ki manungchan na Wangjing Kodompokpi sport complex amadi Wangjing lamding da hangliba relief camp sing da leidiba chahi nauriba angang sing yauna leidiba miyoi singi awat apa yengsinduna mateng pangbagi khongchat ka mari lenena phongdokibani Manipur da thokliba irang asina maram oiraga moredagi lanjen aduna Wangjing Kodompokpi sport complex ta hangliba relief camp ta miyoi chamri ga Marifudara taruk leiram ki amadi Wangjing lamding da hangliba relief camp sing asida leiriba miyoi chani gi mathakta leiram ki MLATS Bisojit ki Maikai dagi hairiba IDP singi damak tangai fadaba potlam sing yenthokpa galoinana pikliba angang mahairoi singi cycle textbook na chingba yenthoki changsileba khongjang asida awa ana tahoriba relief camp ta leiriba singi awat apa amadi mathau taba sing central lengak amasung Manipur gi governor na thabakta onthoknana ba thaurang tawduna lakli relief camp ta leiriba sing masa masa gi yumda hanjinna ba amadi mahusa gi punsi rol da hanjinna ba hotna da santi hana purakpa mathau tai maramaduna miyam gi mihut singna amadi central lengak ki Maikai dagi lokholak liba khongthang sing asida miyam na saruk yabina na ba appeal tawki Ibaduga saukhan abo honorary basic na nagarano projami anon roi khangi aina haisu mina haisu adu piramak sidi matam matam bi wona laksasanu do koi ngasi di peace la aba matam na khatla akoi awaba punamak lei punamak sing pokadamnina peace la na hona wada focus tawjari adu tawri punamak sing su projami amna cooperation pibiraga do amagi khaidana akoi amuktang tangdu leitana hana gi sai sai ofunda jana hona wada su sarkar na akoi jona jariba sarkar jona riba union government jona riba se seidam phung phara sa jok piraga akoi punna afaba oibna si habjima ai haji FMR lokthokibagi firep handoknaba amadi border fencing gi thabak lepnabagi matangda United Naga Council UNC na ngasi Manipur gi governor ga unaduna wari sanakre Central Lengakta numit kungi matam thaduna taliba demand asigi paukum piraktabana khongjang changsin ba hauragani haina UNC gi president NG Lorhona phongdorakle ngasi UNC gi mihutara na saba delegation team amana Rajbhavan da leiba Manipur gi governor ga unaruraba warisanaruraba batung paumi sing da paugdam laduna UNC gi president NG Lorhona paumi sing da haikibada FMR lokthokkiba firep handoknaba amadi border fencing khabagi thabak lepkadabani haina
UNC na Central Lengakta numit kungi matam tharakhiba adu haukiba tang mapanda aroiba numit oikre ngasi governor da unaruraba matam da Central Lengaki mute singa paminaduna wari sanasi haibagi wafam thamlake UNC gi maikaidagi Central Lengakta talib demand ani asigi aroiba matam thakiba adu loidringai manungda governor na wari sanana baselam labadi hena fagadabadi adubo haujikti thakiba matam hendok labani UNC gi maikaidagi khongjang changsinana ba semsare haiki masigi manungda governor na sinduna Central Lengaka wari sanabagi matang laklabadi khongjang handok panatraga handok tabagi wafam lakani adubu governor na tharakliba matam masi hendok laba matung karigomba Central Lengaki wafam ama laklabasu khanararoi haina phongdoki ngasigi wafam masida 20 days ultimatum se abai UNC na government of India irame to scrapping of FMR se install to bio and then housing border fencing shari ba makai se stop to bio na abai ultimatum thare bani madu gi ultimatum matam do deadline do expect to krebani adu na housing di abai tribe ho makai na presidential council da tanaraga abai housing di agitation wena chansing krege hana abai decision ta within 10 to 15 days da abai mob of agitation do abai declare to reni adu na live gi maram wena governor na ngasi abai bo meeting pham gena korakni Manipur da Armed Forces Special Power Act 1958 thamjinbagi mayokta yaningdaba utuna kumja lising ani supna marida masa matomta mai thaduna sijakiba athauba pebam chitaranjan laikidaba chehi kunga mathoi shurakpaga loinena kunmathoi rak suba athauba mahairoi singki numit thauram Manipur Student Federation MSF na sinduna pangthokre apspagi marumda miyoi kayagi thawai amadi nupi kayagi ijat Kongoina ba pamli bage haina amukogi president Fairoijam Nando Luwangna India Lengakta wahang hanglakli athauba chitaranjan ningsing thauram asigi manung channa laikhidrabagi poknafam oiriba segaro takelambam laikai da leiba athauba pebam chitaranjan ningsing mitamda mahairoi amadi miyamna leisu katuna ikai khumnaba utki ma silent rally amasu Imphal College tamna chatki rally aduda Armed Forces Special Power Act 1958 Lokthokadabani haiba wahai thaba placard kaya supaiki kongchat adugi makha tarakpada college asigi Jubilee Hall da miyam gi oiba mifam amasu pangthoki Nando Luwangna makha taraduna laikhidraba athauba pebam chitaranjan Manipur pumbadagi upspa 1958 Lokthokadabani haiba demanda masa matomta mai thajaduna laikhidabani adubu laibak tibadi ngasi fauba Central Lengakna ek asi lautoktana tasin usinadana leiri asigumba miyambu otpanaiba bihat mipun chathaba amadi nupi kayagi ijatem singnaba law asi malemgi mafam ataida chatnadre adubu Central Lengakna upspa asi Manipur thamjinduna miyoi kayagi punsi otpanaiba khaknatana ikai khumnaba mangali haiki Tauramga mari lenena MSF ki President Hizam Roshan na fongdok rakpada miyoiba amadi thawai panba sing afa apun yaudana maromdom hingjaba pami wafam asi khangjinadana Manipur da kumja lising amaga chamapan marfugi September tang nipan dagi apspa Manipur da chalairake athauba chitaranjan yauna luchingba kayana apspa gi mayokta lepkiba khongfam ngasigi mirolna kaukthokpa chumde haiki Chitaranjanna hairiba ngasidani sahi kunma thugi mamangda masana masabu mai thajaraga adugumba aspaspa gi mayokta khongjung changjalgra bawda Bharat Sarkar na taadi adugumba atopa Bharat ki leibak sidadi longmi yamana siba matamda another karigumba irang ama to matamda Bharat ki miyamna Bharat Sarkar na khanaraga adugumba khongpham hantueba adugumba Chitaranjanna masada mai thajaraga Independence Day nimita adugumba koi mathwai thawajalaga mathangi nimit rang da tukta sigi bedo aduk chawba wakat amba Pira Pauda Bharat Sarkar ngasi pawa khangkin wachinadana leibiduna ngasi Manipur da ain akhoi apaspa si dum chathare leidi akhoi Manipur gi miyam ngasi hangninge wahangdi kayam kuina apaspa gi machinjak je khoi pi gi doino Manipur da ngasi phokta Armed Special Power Act thamjalak libasi 1980 gi September gi nipan dagi thamlakpa sahi sang thamlaklaba ek ama khakne masida lalhobagi mingda miyam gyang kunsi longkhre mayumdagi pharaga pukraba miyoi kyamagi
langang langsing ngasibu khangidana laikhrabne masigum laba tamthigraba ek ase ekoi himinari ba phuruk khudimak amaga thidana leminaba amsangi armed forces special power act abse manipur dagi punglau lokthoknaba ekoi khudimaki thoglang lai Abspa 1958 Manipur dagi lokthokhigadabani haiba khongjangda Thawaina Pontha Pikraba Athauba Pebam Chitaranjan Buning Singduna Kunmathoirak Suba Student Martyrdom Day Thauram Ngasi Head Office MSF Manipur gi Mityang Makhada Bisnupur District MSF na Sinduna Bisnupur CI College Road ta leiba Athauba Pebam Chitaranjan Ningsing Khuvamda Pangthokre Thauram aduda Bisnupur District ki mafam kayadagi lakpa Mahairoi Singh Club Organization CSO Mairapaibi Loop Kayana Athauba Pebam Chitaranjana Yatafam Pikiba Bisnupur Bajar Amadi CI College ki lambi de leiba Athauba gi Ningsing Khubamda Hailei Katuna Ikai Khumnaba Utki Chathariba Armed Forces Special Power Act 1958 Hairiba Act asi masi Manipur da natana Chanariba mafam khudingmaktagi masi punglau lokthokadabani masi mioiba mana mioiba amada chathaiba aduguma niti niyom nate masi athuba matamda laingakna mari lainaba khudimangna migeng changbirakanda afaspa hairiba potsi masi lokthokadabani haibasi masigi wakhalonda ekoina ngasi asisu hairiba iyamba sigi magi laikhidabagi palanga mari lainana student martyrdom day ga mari lainana ngasi su ekoi iyamba sibo ningsingbagi mahaki kathokpa mahaki thauna phaba mahaki hanba leitaba adumba wakhalon adubu ikai khumnaba utpa oina masi MSF Bisnupur district na head office ki meeting makhada ekoi ngasi su hairiba iyamba sigi magi ningsing thauram ase pangthok saribani MSF District Committee Jiribam na Sinduna ngasi Jiribam da leiba PWD Guest House tasu kunmathoirak suba Student Martyrdom Day English ngani kungamanga athauba pebam Chitaranjan gi ningsing thauram pangthokre thauram aduda athauba pebam Chitaranjan gi mafamda hailei katuna ikai khumnaba utki ngasi gi thauram aduda Ajuka gi President M Maipaksana Observation Committee gi Chairman T.H. Samanan GMAT की Lifetime President C.H. Kamal, AJMP की President S. Sushila, District Kang Association Jiribam की General Secretary O. Bisambor Amadi, Amawava की President T.H. Priyadasnina Sarukya की British adoption of the top I quite some like money later. High using a lot, I quite Chukama, Indiana, Ulu. Indiana, I quite a Chesanaga, from Helaga, I quite Chibore, quite India, quite Joker again, high enough. Aku ini baik musuh benar. Lumayan macam India canggih bagi history lagi. Paugi meraktat na aten break ama. Great opportunity for local operators. SKTV is expanding. Come and be a part of SKTV revolution. With high-speed internet, IPTV along with OTT and other benefits. We are building stronger connections through franchising. Become a local cable operator and provide reliable information and entertainment to your neighbors. Unlock your growth with our technology and top-tier service. So if you're looking for exclusive partnership opportunities, then please call us at 700-5259-437 or 897-420-9157. Skate broadband service na miyam gidamak kudong sabak ya puduna lakseri. High speed internet service ke tuan ba plan sing laser 450 plan da 200 Mbps speed Wi-Fi, IPTV, channel sani yangkai hena amasung SKTV ki OTT panbigani. 550 plan da 300 Mbps speed Wi-Fi, IPTV, channel sani yangkai hena amasung SKTV ki OTT panbigani.
700 plan da 500 Mbps speed Wi-Fi IPTV channel Saniyangkai hena amasung SKTV gi OTT fangbigani. 850 plan da unlimited 100 Mbps speed Wi-Fi IPTV channel Sahumyangkai hena OTT da SKTV Z5 amadi atai OTT tara mari fangbigani. 1000 plan da unlimited 125 Mbps speed Wi-Fi IPTV channel Sahumyangkai hena OTT da SKTV Z5 Sonelif amadi atai OTT tara mari fangbigani. 1300 plan da unlimited 150 Mbps speed Wi-Fi IPTV free IP box channel Samriyangkai hena OTT da SKTV Z5 Sonelif Zio Hotstar amadi atai OTT tara mari fangbigani. 1800 plan da unlimited 200 Mbps speed Wi-Fi IPTV free IP box channel Samriyangkai hena OTT da SKTV Z5 Sonelif Zio Hotstar Lionsgate Play amadi atai OTT tara mari fangbigani. 2500 plan da unlimited 300 Mbps speed Wi-Fi IPTV free IP box channel Samriyangkai hena OTT da SKTV Z5 Sonelif Zio Hotstar Lionsgate Play amadi atai OTT tara mari fangbigani. Customer request da ETV Win Hoisoi natraga Sun NXT su lobi yagani. Akupa marol gidamak Kaisampat Junction da laiba Skate Office natraga Sangai Promamang Lekai da laiba SKTV Office da lakpiu. Mobile number sing 8974 633 320 natraga 8974 209 152 da call to birakpasu yagani. Skate Break ki matungda miyambo amuka na taram nokjari makataba pau. Haukiba August Taraga Marida Rongmai Naga Village Rashwan Kaifo Daizengda Naga Independence Day ki thauram pangthokpada Kuki Inpi Manipurna Manipurgi Governor da formal application ama pisinduna thauram adu atamnana singnarakibagi thawong adu Nagagi oiba nat ki amadi political gi hakta khut thingjinbani haina lawi haina Rongmai Naga Council Manipur Taifai Luangrian Foothills RNCM NTL na fongdorakli ngasi RNCM NTL na thorakiba cherol amagi matung inna thawong adu Naga furupta fong na singnabani threat tawbani loina na ngarang numidang pung tara makai tabada Kuki militant singna Kaifo Daijeng Village tamna nongmai kapsilaktuna Naga kunja singda landarakibani thawong adu chamjaraba kunja singda landarakpani furup sidas landarakpani haina lawi thawong ani asi irang thoklaknaba sinbani Nagagi miyamda tawrakliba threat asi aikoina laina lawba yaroi asigumba hingsa gi thawong asi khangba ngambagi wangmadani thawong asi makha chatharaklabadi Nagagi miyamgi ngak senanaba mathau taba thabaksing paikhatlagani ngasi thamliba wafam sing asi warning oina lawbasu yai haina cherol asina fongdorakli. Manipur gi thadau amadi maitai furup ani gi marakta santi gi wari saduna Manipur da mahausa gi punsida hanjillakna naba hotnariba asida mateng pangani amadi saugatli haina thadau inpi Mizoram teams na fongdorakli ngasi teams na thadoraki ba cherol amada August taruki Imphal da pangthoki ba santi gi mifam aduda Manipur gi civil society kayana taramna okiba asina santi gi lambida jangsin bangamle haibiyai Thadau furup asi kuki nate state ani asigi tana thanaba yaroidaba yellow furup ama oiriba thadau na kaidaunungda state asigi natraga India gi territorial integrity kainana ba political demand taukiba laite Manipur da thokliba irang asi hena lukibasi thadau amadi atai jofate Jonat Lak tribe sing asi kukini haina maitai amadi atai karana lana ukibadagini lana sakangkiba asina aruba fibamta oikibani ingkum jali sing ani ka kulhumdoigi Manipur gi irang asi thokraba matung chahi asigi September tarukta Mizoram gi NGO coordination committee gi leadership ki makhada Manipur da Jofate Jonat Lak Jo ethnic group Jo United Semki Tungda Kuki gi supremacic body oiriba Kuki NP Manipur Kim na Jo United gi tokraga English ngani kunga marigi July kunga mapanda Kuki Jo Council KJC Semki masina tonganba platform ama semduna thadau amadi Jo ethnic tribe sing nathairam laga central lengakta warisaba hauduna Kuki gi tokhai taba political agenda amada
Imphal da August 6 ta pangthokiba Road to Peace Covenant of Understanding Mifam aduda Thadau Inpi Mizoram gi President su yaunana bahairaki Mifam aduda Thadau Furup asi kuki natte maramaduna Imphal da makoi karishu tauroi haiba yanaki Thadau Inpi Mizoram na Thadau Maitei anigi wakal tanabagi thabak aduda saruk yagani amadi mateng pangani haina chirol asida palakli Chahi asigi August 8 amadi taraga humdoida Tripura gi Bamutiagi manung chanba Maitei Kun Berimurada Urep Uyung Tamkraba Bir Candidate ki mitam amadi Guwahati Manipur Basti da nauna Urep Uyung Tamkraba Get Loisin bagi Loisin naba hotnabada Lamdam Masta Ladiba Miyam dagi United People Front UPF Manipur gi Maikei dagi mateng nirakli Ngasi Manipur Press Club ki Kaubru Hall da pangthoki pa paugi mifam da Lubasigi President Nongthongbam Rupachandrana haikibada August 12 Tripura Manipur Student Youth Coordination Committee amadi UPF ka kutsamnaduna Tripura gi Bamutiagi manung chanba Maitei Kun Berimurada Bir Candidate ki mitam sananaba Urep Uyung Tamkre adum oinamag Urep Uyung Tamkraba mitam masi loisinanaba hotnabada sel tumgi award pakhara mayoknari masdanatana tha simaki tareta Guwahati da leiba Manipur Basti Manipur gi singna khundaba mafam amani haina miyam da khangananabagi pandamda mafam aduda get ama sanabagi Urep Uyung Manipur Basti gi akoibada leiba lok mariga punduna UPF na tamkiba sisu atuba matamda loisinduna tongan ba mafam singdagi lakpa miyoi singna mafam adubu Manipuri singna khundaba mafam amani khangananaba nauna sagadawriba get asi loisinanaba miyamna angamba mateng pangbiyu hainasu appeal tawrakli Tongan Manipur lagi district lagi Guwahati Manipur Basti dak mayam khundaraga lay hairibu mafam adu da mayam sin Manipur Basti ne da har kanda matau karamna akoi Manipur Basti ne khangani habagi pandalu da akoi khangana ba damakta achoba Guwahati Manipur Basti gi get ama saraga di mafam sinagi natka atopa community mayam na laakanda mafam asida o masi Manipur Basti ni ko haibdo khangana bi damakta akoi na group sing asi punjana kanda ojabi mo na dai to laubi kanda akoi get asi saraga sem sajabani base ki media gi iching daw sing gi kudong sa balong sa kanda akoi na saga to bi get amasung saga to riba Maharaj Birit Candidate ki mitam kinana ba akoi na lebak mayam da mateng pang bi haiba wapam duni akoi na mafam sini jari Manipur gi irang asida thawaina pontha pikrabasingna thamlamba machasing amadi relief camp ta leiriba kudong chadraba angangsingda mahai masing mapung fana tamhananaba tha kudingi egalitarian Manipur of the Ultras Imatras ki tongan ba Manipur amadi mapaldagi sponsor singna sponsorship piduna lakpagi makha chatharakpa oina sponsorship fangliba mahairoi sing imong manung singa ngasi palace compound leiba Manipur State Film Development Society MSFDS da interaction program ama pangthokre Thauram aduga mari lenana retired Lieutenant General Dr. Konsam Himalay na haikibada irang asida thawaina pontha pikrabasingna thamlamba machasingda makoina mahai masing ningthina tamhananaba sponsor pibi bahaibasi yamna faba khongthang amani masida sunatana Manipur dagi amadi mapan lamdagi sponsorship fanglaba mahairoi singa unabagi khudong chaba fangba asi yamna laibak fabani haiki Angang mapa lejadraba angang chamo muksi sponsor mayam dagi mateng loraga angang chamo pu lairiki hingbagi lambi si fazana support to buse masi yam hard touching maruina ngasi gi function se to se sponsor kambu duga moina sponsor to bangang sing duga unahal ba adu unahan ba deida sponsor kambu si Bombay dagi Jammu dagi Mapalom dagi koi Imphal Valley dagi Manipur dagi mayam yawusida yamna touching oiba experience amo oigi ngasi se ko Underground restaurant da lamdam masigi chatna kanglon gi wangmada DJ party silubagi damak Manipur miyam da land pre haina sengdorakli ngasi Manipur Press Club ki thangjing hall da apunba Manipur ima amadi fidam na sinduna pangthokiba paugi mifam amada haukiba July kun Thangal Bazar gi MG Avenue da leiba
underground restaurant da lamdam asigi haugalakliba nupa macha amadi nupi macha sing yauna DJ party sin kiba Assam gi Kasargi Lakhimpur dagi haujikna Nagamapal Paunam Laikai da leiba Ronald Roy chahi kunya manga apokpa Rupak Roy na fongdokkibada restaurant singi niyom gi wangbada DJ party sin kibadu soikre mahak amuk hanna asigumba thabak asi tawjararoi haina sengdokki Tang 20 July 2025 Shengna haragadi asoiba am yawe Shengna haragadi shugumba mafam chadana ai matamduda adum shoi khara adum shoi nupi angang kemta akoina rule and regulation yaudaba khara yawe adubo aina soijari ima laibagda aina khara Shengna haragadi ai sorry hai tare ado corona leide lan leide ko lan haikat aina aigi wakhanda hujibo lan lei PR lei adu farak yam tai adubo lan leibaduda aina soiba amani mi mayam na pungna magda lale amasung matungda amukhana tawjararoi Restaurant hangiba hotel asaw sawa hangiba mayam sida koina haijaning base Manipur gi laibak lai hawa sanadaba tawba yaba yadaba yama ma rule ama thambiraga akoi gi phajaba mawongda akoi mi gi puksak so koi thasaningde adubu akoi gi Manipur gi laibak lai hawda sanadaba mayam haidaba mayam tawraga nupi angang singna laidaba jengbada nungai dress mayam setlaga restaurant sida jagoi sana chadana degi DJ tawdana mayam ama tawbase akoi khatangdi hotel hangiba singsina kupna wakhan khandabi re hairaga Imalaibak Manipur sida uhaidaba tawhoidaba mayamam thogla ise suguma dagi oirakpa yabagi maram ama lakpana maram oiraga khoina sumbase khatang yengjanjabagi wafamni Inner Manipur Parliamentary Constituency ki MP Dr. Angomcha Bimol Akoijam gi MP Local Area Fund gi senfam dagi board ani amadi life jacket sing Indian Red Cross Society Manipur State Branch da tengbang oina ngasi khusinakre Thauram aduda MP Dr. Angomcha Bimol Akoijam amadi Indian Red Cross Society Manipur State Branch ki Chairman Narendra Ningombana sarukya ki Indian Red Cross Society Manipur State Branch ki MG Avenue da leiba office ta ngasi pangthokpa thauram aduda board ani amadi life jacket taraga manga MP Angomcha Bimol Akoijam na khutsinakibani Leiba public ki elected members in sumo mugi local area de namodadi Red Cross ke tang vivan ta holaga kai ngoma hapsala disi icham chamna MLA umfu sina Red Cross Society dasi ukru dasu lei sana dasu lei makoina influence amamam pirakwa hi amamam tang lei pirakwa moi mari ngama na si children ge hai da kai shu leiba tabang nati achobo organization of full phase lo doi this days aduna makoi su yaraga di makoi gi local area development fund gi koi Red Cross tang changchen ngam da disaster tholok matam da volunteerism the youth the first responder and international issue yaraga malen issue yaraga backup tawra dei organization ama hairaga di Red Cross Society ni mayam sumating pang you have se ay ngasi kita das lo Sagolban constituency de leiriba NET G gi aspirant candidates singi free coaching camp hau kibagalonena Sagolban constituency progressive committee SCPC na Nachom Idu Foundation da ani suba oina installment gi senfam lupa lakh amaga makai pikiduna haujik faubada punna lupa lakh ani makai sukre hairi ngasi MLA RK Imona thadorakiba video clip amagi matung ina haukiba July thada advance oina lupa lakh ama piki masida lanjenarakiba imung singdekisu mahairoi yauraga punna aspiring Mahairoi Kungi sponsor Tokre, Hairiba sponsor Asi Sagolban AC ki MLA RK Imogi Thagi Toloptagi Pibani Hairi, installment Asi Makatana Lakliba Tha Sing Dasu Pigani, Chahi Asida Hotnariba Asina Mai Pak Lakpataragadi, Matangi Chahi Sing Dasu Makasathagani Hairi. Engineering students sing like Tamaniba, parents sing Tamaniba, Nikadhaniba, Ziganiba, Salakaniba, Wava, and Dictan was over the Yomi. Another Sumati or Yanaba Haidana, Education Foundation of Tanaraga, Coaching Institute of the Tanaraga, discounted rate of which a he per student is in Punjab, of what they are to get, some of them conference to the committee, might be there. Aduga, remaining Sina, doing the class with the Diraga, Masi. Chahimda student kun lagina kun mga laapagi matungina matungin basis sponsor daw si ano ba laga pa na mo isip oh
तारदी अमुक हेन कोई सगोल बगी सुमाय होइबा अखोन सुमते पांजरिबा होनबदुना मरु होय हाबी वाखनदुदा खरा दो सुमयाम चंसन हरगदी हागदरा हाबी मदुगी वाखनदुदा हंदकी चही हंदकी मे जुन थादगी मसी थबसे होजबनी Department of Agriculture na sponsor tawraga Sangailand Organic Farmer Producer Company Private Limited na sinduna matau karam na farmer singna chathok marangkai na puthokani amadi matam gi tarakpa lainatina kayadagi lomi singna ngakthokani masigi hidak langthak thaduna lomi sing chathok marangkai na puthokani haibagi matangda one day awareness program ama kumbi setupur da pangthokre thauram aduga mari lenena MOVCDNER phase 3 gi makhada Napsak power sprayer pump singsu lomi taramangada DVT ki khuthangda fanganki loinana lamdam madugi farmer singi lawfam singda mathau taba organic ki hidak langthak kaya awareness program aduda sarukya kiba lomi chama henbada lemnigen thokki Agriculture Department da private basi koi sa Peters masa mangna Lomi sing bo haktheng na lo field da kumaga ai na wali ba darkar le input sing duman haktheng na pibi ba ahong maman da government ki right khoi ki subsidy da sigum khudong cha ba ji matung da amuk ta thoktri adu mangang da su lei hidri hari ba sar sina honarak pa ji da khoi parja mayam na yamna penbi da mafam punamak ta ma bu lakpiyo ma bu yenbiyo hai ba se ai ngon da hai ba da hena masa da su masing khang da na hai ma na ngam da ba oire matung lai punamak ta sumaina hona minarak iram dam se amuk laina chendaba ahong ba chinjak nation food akhoi aseng madu henje hai ba sida Sangailand Farmer Producer Company same samang ju punamak lawmi chunau sing da sumaina toina sinmang ngam da bana sarkar na piri bisi lawmin na ji Sri Krishna Janmashtami asi taibang panasida Dwapar Yukta Mahabharat asi puthokpa yananaba fattaba singbu manghanba yananaba amadi dharmabu ngakna thamnanaba avatar oina malem asida khongdarakpa numit asida lamdam asigi miyamda ayuk angan badagi hauna palace compound da laiba Sri Govindaji Mandir gi Sri Krishna gi laisangda lai khoiramba lakna ki chahi kudingi Sri Krishna Janmashtami pangthokpa gum chahi asigi oina su Govindaji Mandir asida Krishna Janmashtami ga mari lenana Athoi ahenba tanabagi thauram singsu pangthoki haina Sri Govindaji Temple Board ki section officer Monohar Mayum Barisar mana phongdorakli Malemda lairiba thawai panba singi Matau Karino Haibadu, Masak Kanghananaba, Krishna Janmashtami si Pangtokpani Haina Skon gi Chairman, Eknath Das na Phongdokre, Ngasi Sangai Pro Dalaiba, International Society for Krishna Consciousness Skon Sinduna, Chahi Kudingi Pangtokpagum, Chahi Asigi Krishna Janmashtami Day English Singani Kuniga Manga Thauram Pangtokli, Thauramadu da Lamdam Masida Lairiba, Miyoi Kayana, Ishorgi Mafamda, Lai Koiramba Laknaki, Pamdaba Thaudo Kaya Toktana ba State Force ki Maikei Digi Jackson Thaurang Kaya su Lokatpagi Mamitaki. Hauna sang apokpa marup Assam Hailakandi na sinduna Lininghal Ibungo Nauria Fulogi Chama Kontra Teret Suba Yaifa Mapok Ning Sing Numit Ngakpagi Thauram ngasi Assam gi Hailakandi Jaribon gi Laishram Kun Mamang Laikai da Laiba Hauna sang apokpa maruki Hauna sang da Pangthokre Thauram aduda Silchar da Laiba Assam University gi Department of Manipuri gi HOD Professor H Rajmani Hauna sang gi Luching Ahal Naurem Georgit Maitei ina Thaugalup Assam gi President Retired Jailor Jiribam Thaunaujam Kumawa Malem Maitei gi Asengba Mayek Chatna Hanbalup Assam gi Angamba Laishram Khagendra Anchalik Panchayat Hailakandi Block ki President S Bharati Amadi Rajesh Warpur GP Hailakandi Block ki President Naurem Ongbi Ibem Chana Sarukyaki Thoromadugi Manung Chana Lininghal Ibungo Nauria Fulona Thambiramba Wareng Saireng Amadi Isai Saidana ki bagaloinena Dr. Sangakpam Merina Amadi Dr. K. Tamna Anina Puthokpa Lininghal Nauria Fulogi Punsi Wari Apokpa Haibelairik Amasu Fonki Ngasigi Thauram aduga mari lenena Fonkiba Lairik Asigi Masak Dr. Sangakpam Merina Amadi Dr. K. Tamna Anina Miyamda Mamutana Kanganki Kanglay inat yokat palup nambol ginaw na thau pugadaba thau mising lining thau korifa ba laibang da ngasi wasak law bagaloinena lubasina
पांगथोकदबा थौरमसिंग लाउथोखरे लुबसिगी नौना खल्लबा थौमीसिंग अदु लुचिंगपुरेल ओइना नामैराकपम तोमाल थौपुरेल अरामबम रामानंद लुवांग सेलुंगबा अरामबम माइमु याउना थौमी तरागा मापन्नी नौना खल्लबा थौमीसिंग अदु लुचिंगपुरेल नामैराकपम तोमाल ना लुचिंगदुना लुप असिगी चौखटनबा थबक पाइखटनबा अमदी इना चौखटनबा थबकसिंग पाइखटकनी हाइना धर्मगी ओइबा लाइनिंग लाइसोन तौदुना वासक लौकी तौरकदुरबा थौरम कयासी अखोई पुक्चेन खोजेन तिनना वाकल पुनिंग लोंदना थबक पांथोक्सी अखोई थक्सी खासी थमसी लोइना लेपा आसिगी हौजी हौजी ओइरिबा फिबम मसिगी येंजुरुकांदा असुकी मतिक अखोई मसेल असे अमन अंगांग पंचाओ साउनबा बहुंदु हुन्नबगी थबसे तोथोएरगा अखोई अमतोइन पुनसिनबगी थौदांग असे कांगलेना खुबलुप नंबोलगी माइकैदगिसु मियांगी मफमदा अमदि प्रेस मीडिया इलेक्ट्रॉनिक मीडिया पुनमकी मफमदा अखोइना मसिमबसु थमजरी Universal Friendship Organization UFO Imphal West Headquarter number 1 Langthaban Furamakong Battalion gi manung chana leiba Maitai Huyen Lalong Sintam Sanglen Sajjal Academy UFO Chingfu branch ki taranithoi suba Raising Day gi thauram ngasi pangthokre thauram aduda Isogram Panchayat ki Pradhan Warepam Devenna Ibudau pakhang ba yekpa malem gi firal chingkhat ki bagalonena UFO gi member kayana firal gi mafamda salute piduna ikai khumnabasu utki ngasi gi thauram aduda UFO gi president RK Sana Parihal Secretary General Y Mairaba Angom UFO gi oina leiriba thangta gi chief instructor Nongmaitem Bizoi thangta gi instructor Shyam Maite yauna battalion secretary sing commander sing amadi tongan tongan ba mafam kaya digi lakpa member sing na sarukya ki Amaromda Maite Huyen Lalong Sintam Sanglen Sajjal Academy UFO Chingfu branch ki taranithoi shuba Raising Day thauram ga mari lenena Save the Environment haiba team da UFO gi president RK Sana Parihal gi mityang makhada UFO member kaya na ngasi Chingfu chingthak ki akoibada uchara kaya thakre Miyam gi tongan ba yaifa thaurang paikhatna ba amadi miyam gi mateng pangna bagi pandamda lingkhat ki ba Thobal district ki Thaudam Kanbalop ki mangarak suba mapok kumon thauram ngasi irong leima ima panthoibi gi sanglenda pangthokre thauram aduda khangobok AC gi MLA Okram Surjakumar Thaudam Kanbalup ki president Mayangbam Manihal social worker Laisangtem Tiken amadi Laisangtem Santana Sarukya ki thauram gi saruk ama oina Thaudam Kanbalup na Thaudam khungi chahi marfu gi mathakta leiba ahan singda piba pension card amasung chahi humbudra manga suraba ahal singda piba kudol pot sing yauna punna ahal oiraba nupa nupi kuntra humdoida ikai khumna butki Kwakta Santhong Community Hall Relief Camp Talairiba Lanjen Rakiba Imung Singna Ana Ayek Yaurakpada Kudong Chadaba Kaya Mayok Naribasing Karada Oiraba Sukok Naraba Pandamda Nongmagi Oina Free Health Medical Camp Ama Network in Action NIA Amadi CMO Bisnupurga Punna Kutsamnaduna Kwakta Santhong Community Hall Relief Camp Ta Pangtokre Nongmagi Oina Free Medical Camp Aduda Medicine Pediatric General Medicine Ortho Gynae gi doctor mapanna layeng bagi thabak pangthoki loinana mathau taba hidak singsu piki thorom aduda lemna layeng badanatana diabetes test yauna atai mathau taba test singsu pangthoki Thangta Mahikol Yumnam Huidrom Makha Laikai da numit nini gi Thangta Teacher Workshop English ngani kun ga manga haudokre